26 January na lakpada Manipurgi Sarkargi loisang government ki Famnaiba kayagi yumda machu ahumgi firan chingkhatuna harau tayamna ahau athum chaminaduna Pangthoklabasu Manipurgi Meefam Kayada paktaknana Wakat Meefam Phamkhre ngarang famkhiba Wakat Meefam aduda democracy ni hairiba Indiada Manipurgi awaana kayagi paudam tamba Delhi da chatpa ima sujata amadi atopa ima kayabu fazinduna thamba yaningde Manipur da kangluk lan loisindriba asi athubada loisinlu army gi kemta changkhiba Kamal Babu sirabra hinglibra khanganbiyu army kemta fauba Manipur gi praja safe oisilaktre Manipur gi ngamkhai kannaba honariba khulngak pa faba yaroi khulngak pa icha Singna makhuta khutlai painingduna paikhiba natte relief kemta miyoi lishing humfu hena leiri miyoi kayana awaba khangba ngamlaktabadagi suicide tawduna miyoi kaya laikhidre hauzik relief kemta leiriba miyoi sing mayumda hanjinduna hanagum tangdu laitana lairaba matamaduda India gi 26 January Republic Day gi thauram saruk yaduna harau tayamba yaugani maduna trabadi India gi harau kumai makhatana yaukiroi haina Imphal East ki sabungkho khongnang makhong Seijang Nongada Kaithel Channa Lamlai Bazar Pungdongbam Bazar Yorabung Primary School na chingba mafam kayada Wakat Meefam Phamkhre Wakat Meefam aduda saruk yakhibi khul gi mairapai bi luchingbi kayana pendaba wafam kaya thamlakli ngasi India gi ngasi nungairaba Republic Day numi ase akoi Manipur gi oinadi ngasi phawa lal loisinbide aduga likem da laiba chaina wala bas mayam ju yumda handil hanbide aduga khang banga maktaduna thawai kaya se asiba phawa yaure aduga ngasi laima khong da laiba army camp da mangiba kaman gi asiba hakang sirabra changabra haba ngasi phawa khangan bangamdi masida akoina India gi nungaiba Republic Day sida akhoi saruk yaba ngamdaro aduna akoina lal loiraba asiguma akhoi gi likem da laiba awana taraba miyoi singa sibu magi leifamdam famjana hanjinbiraba lan ga roiba waro sipura piraba aduga ningtamba porahanbiyo haina akhoi gi India sarkar da saruk yajage haina ngasi gi Republic Day se saruk yajara habase akoina phungdukse duga akhoi ngasi phamjariba Meefam asi 2025 Republic Day 26 January na India punamaki oina palan tawnariba nimit asida akhoi ngasi phamjariba protect ase yam tasengna India gi oiba kumai harau se akhoi saruk yajaningdra maramdi akhoi Manipur se aduki matik awa ana targa leiraba leikha taraba samas maitei purup haibuduma oirubana maram oiraga ngasi gi India gi oiba phibanungda tinjariba Manipur akhoi se maitei ama oina adugi awaba nungaiba sarukto yaningdre maramdi nungaiba saruk yaba haiba posida relief camp da leiriba imet 60,000 70 muksida mokhoida phauriba nungaitaba poto akoina saruk nungaitaba saruk tu oina yaminazarage aduna maram oiraga phamjabani haiba wafamduni thamjariba pose aduga amuksu leimakhongda army gi kainoda changraga leireba Kamal Babu madu nakhai sengna puthokpiu aduga ngasi akoina khungak phajing phadana khotna India sarkar madi state sarkar na maitei gi oiba isa maman yamlaba singche matam chahi matang chai khangde sadi khangde kuki gi mayok ta lairurabanina khulai paidana masagi nungaijaba awaba kaya kauthoktana masaje leikha taraba punsi ama haiba posida India sarkar na madi state sarkar na makhoi bu phalna ba koi tam tanariba haiba post mazu topiu aduga India na kuki narco terrorist singda injalaga maitei akhoi phurup sida lan ta haliba se masi hek toktriba makai akhoi ngasi gi Republic Day gi kumai harawa se akhoi saruk yaroi haiba wafam se thamjari